ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯍꯦꯟꯕꯤ ꯃꯧ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯄꯨꯟꯁꯤꯗ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯊꯨꯡꯈ꯭ꯔꯤ꯫ ꯉꯁꯤꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯑꯁꯥꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯕ ꯇꯥꯔꯤ꯫ ꯃꯆꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯟꯗꯣꯔꯩꯒ ꯂꯨꯈꯣꯏꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯥꯟꯅꯔꯤ꯫ ꯂꯨꯈꯣꯏꯅ ꯍꯥꯏ, ꯀꯨꯟꯗꯣ, ꯅꯪ ꯑꯩꯅ ꯅꯤꯡꯖꯈꯤꯕ ꯄꯟꯊꯨꯡꯁꯨ ꯊꯨꯡꯂꯤ, ꯏꯆꯥ ꯑꯅꯤ ꯑꯃꯁꯨ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯒꯅꯤ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯑꯅꯤ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯍꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯏꯕꯪꯅꯤ꯫ ꯌꯦꯡꯉꯨ, ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯩꯍꯧꯗ ꯃꯃꯣꯟ ꯅꯣꯛꯆꯈꯤꯕ ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯐꯥꯎꯕ ꯅꯣꯡꯅ ꯑꯗꯨꯃꯛ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯄꯨ ꯃꯃꯥꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯀꯨꯟꯗꯣ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯒ ꯂꯩꯔꯤ꯫ ꯀꯔꯤ ꯋꯥꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯄꯥꯝꯂꯤꯌꯦ꯫ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤꯗ ꯃꯗꯣ꯫ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯒꯗꯕ ꯅꯠꯇ꯭ꯔꯅꯦ? ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ, ꯑꯩꯅ ꯁꯤꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯄꯨ ꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯂꯨꯈꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯆꯥ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯦꯃ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ꯫ ꯍꯌꯦꯡ ꯏꯆꯥ ꯑꯅꯤꯅ ꯅꯨꯄꯤ ꯊꯤꯔꯒ ꯏꯃꯧ ꯑꯅꯤꯒꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯁ, ꯏꯆꯥ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯒ ꯈꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯈꯟꯕꯤꯈꯤꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯒꯅꯤ꯫ ꯑꯗꯣ ꯍꯟꯗꯛ ꯃꯇꯥꯡ ꯆꯥꯔꯗꯤ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯀꯩꯒꯤ ꯂꯤꯛꯅꯣ? ꯁꯥꯕꯤꯅꯨ, ꯑꯩ ꯄꯥꯝꯗꯦ꯫ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯅꯤ ꯂꯩꯔꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯒꯤ ꯑꯣꯏꯅ ꯍꯣꯠꯅꯁꯤꯕ? ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤꯁꯨ꯫ ꯑꯩ ꯄꯥꯝꯖꯗꯦꯀꯣ꯫ ꯁꯦ ꯍꯧꯒꯠꯂꯣꯕ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯧꯒꯠꯂꯤ꯫ ꯂꯨꯈꯣꯏꯗꯤ ꯀꯨꯟꯗꯣꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯥꯏ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯕꯅꯤ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯦ ꯍꯥꯏꯕ꯫ ꯀꯨꯟꯗꯣ, ꯅꯪꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯊꯥꯖꯕ ꯍꯦꯟꯕꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯄꯨꯟꯁꯤ ꯄꯣꯂꯣꯏꯗꯨ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯐꯪꯖꯒꯦꯀꯣ꯫ ꯑꯁ, ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯈꯦ, ꯍꯧꯒꯠꯂꯣꯁꯦ꯫ ꯃꯥꯅ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯀꯨꯟꯗꯣꯔꯩꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯨꯔꯕ ꯃꯇꯨꯡ ꯆꯍꯤ 15ꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯨꯟꯗꯣꯔꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯃꯃꯧ ꯐꯪꯂꯤ꯫ ꯄꯨꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯪ ꯑꯃ ꯃꯪꯖꯈꯤ, ꯃꯗꯨꯗꯤ ꯃꯃꯧ ꯅꯨꯄꯤ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯧ ꯑꯅꯤ ꯑꯁꯤ ꯑꯔꯥꯏꯕꯤ ꯃꯧ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ꯫ ꯏꯔꯨꯖꯕꯗ ꯇꯨꯝꯂꯨꯕꯒꯤ ꯃꯐꯤ ꯑꯆꯣꯠꯄ ꯑꯗꯨ ꯁꯨꯝꯕꯣꯏ ꯁꯨꯝꯗꯕꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯏꯪꯈꯣꯜꯗ ꯁꯥꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯟꯗꯣꯔꯩꯅ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏ, ꯃꯧ ꯑꯇꯣꯟꯕꯤ, ꯅꯪꯒꯤ ꯐꯅꯦꯛꯇꯨꯕꯨ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯐꯧꯔꯨꯕ ꯌꯥꯗ꯭ꯔꯣ? ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯃꯤ ꯅꯨꯡ ꯂꯥꯛꯑꯒ ꯐꯖꯗꯦ, ꯃꯅꯨꯡꯂꯣꯝꯗ ꯑꯣꯏꯅ ꯐꯧꯔꯨꯆꯣ꯫ ꯊꯔꯣꯅ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯁꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯣ ꯀꯔꯤꯅꯣ, ꯐꯤ ꯐꯧꯕꯕꯨ ꯃꯃꯥꯡ ꯃꯅꯤꯡ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯐꯅꯦꯛꯇꯣ ꯃꯃꯥꯡꯗ ꯐꯧꯕ ꯍꯧꯅꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯔꯤꯒꯤ ꯐꯠꯇꯕꯅꯣꯗ ꯏꯃꯥ, ꯐꯤꯒꯤ ꯐꯤ ꯆꯞ ꯃꯥꯟꯅꯩ, ꯉꯥꯡꯖꯅꯤꯡꯈꯤꯕꯁꯤꯅꯕꯀꯣ꯫ ꯐꯧꯔꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯐꯖꯅ ꯁꯨꯝꯗꯦ ꯇꯧꯔꯤꯕ, ꯐꯔꯛꯇꯁꯨ ꯀꯟꯊꯣꯛꯂꯒ ꯃꯐꯧ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯇꯍꯣꯏꯔꯤꯕꯔꯥ ꯍꯥꯏꯕꯅꯤꯅꯦ꯫
Ho ima, aina tauba thabakta yamna yeksinbira'an. Kari thu'e haidana tawja sarino. Ahal ama oibagi tumina laifam thokpado leiba yadro. Kari jagi haidana tawja sarino yeksinbira'an. Phanek tu phauramdabida imungnomda oina changki. Kundoresu tumina leihawi. Tharona imungdagi hairi. Kaino tawrisibo. Imungda kana changnamge. Leibakse loina kai de haiba. Yamna sauna mahang mapanda tholei. Manggonda phamlibi manemda onsinduna hai. Ima, lamlai ka se kana changnamge. Ima bu changlambro. Ima di changlamde ne. Changde haiba. Aina ayuma ta hogatuna. Ikhwanga se naba makai ngamda wai ase taijari bani haibanida. Wai tairi haibase udabara haibanida. Loina pokhai hore. Masigi nupi hingchabi manbe asina soidana oirangani. Ai yamna sauningida. Ai tawgeba. Mana wai tairamba aduda kanagumba amana chatkibadegi leibak pokthokduna leiriba adu urubada mahak hena saubani. Machena tawriba soidana oirangani haiduna mana machebu hekta lakau kawi. Ise! Ho ise! Sidamda law! Ayingbisu maninglomdagi lai. Tharubu yengduna. Ina, kaidawrage? Kaidawre haibu kaino? Lamlai kase aina wai tairamada ngairibani haibanida. Namitta udro. Leibang loina pokhai hore. Karino haibanida. Aido uhaudraba khong thangjiluraba adunani. Uhaudri hairaga hekta yabro. Aina ngamda wai taijaribani haibanida. Ai yam sauningi haisini. Soikhre karino ne. Soikhre hairaga hekta yabro. Soikhriba adubu ai kaidau haibano. Nangna tawbada aina tawba oiram. Maduda nangna tawrakadaba mawongdo Englishina urine. Mana tawbadana tuktharadana lankhre khotkre kagaidana. Anga nangise wayamna ngangnaba pamlibraba ha. Kundore mamong nupi anina makhol wangkhalakpa aduda hai. Imoksa nakhoi ani adumna ngangnanu ne. Yare tumina leinaroko. Tharona manemda thon sinduna. Kaino ima tumina leiro haibu kaino ba. Aina tawba thaba asida mana ye khailaklaga nate imagi se magi mi changchangni ba haiduraba. Isegi mi changchangni ba haibaduraba. Mi changbagi wa nate ne. Launaganu haibani ne. Launanaba thabakti namong nupi sak asina tawraga. Ayingmina. He wagi wa chumna ngaung ko nang. Leibakse kai hori haiba khangladudi amukta silamba kaidauge haibani. Kairiba leibakse asumaina kairaga adum thanamliba asibu kana laaga amukta sinbini hairige. Masigi angangse onthongna wa ngangadorida. Kaining kaisano leijasanu. Asumna hairamlaga ayingbi maning adomda mamai leiduna amuk chatki. Tharona sauningna. Mi kayada usitribanu yemune. Mase mana ibu sui usideba. Nomadi aigi kutane soiriguna. Lukhoisu makutanga ama yanduna mayumda changlai. Tharo hoi mai haidi imungda phachangki. Maha sauningbana di loirabani. Lukhoina magi nupida hai. Nangna nga chaningi haibado aduda aina keithendagi leirakpani. Hauradara yenguse. Masi hairaga magi nupigi saktamda hek yenglui. Awaba matau amada leiramba aduda mana hangi. Kundo kaidawrage nangbo. Kundo tamna khummi. Kesu tawdeda. Karisu tawde haiganune. Sengna hayo nang kaidawrage. Makhoi pabo karisu tawdiye. Kundo namong nupi singna nangoda kari haibage. Moi pabo karisu haide haiba. Ai kesu tawde haiba. Aduga nangna. Makhoi pabo ngado semnanaba tawbiro. Nacha nupa anisu nganta thabak suba chatkre ngasidi. Hoyam yana halakani hairami. Namong nupina so chak thonglagena hairani. Hoi ai semuragi.
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯗ ꯆꯪꯈꯤ꯫ ꯀꯨꯟꯗꯣꯔꯩꯁꯨ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯑꯌꯤꯡꯕꯤꯅ ꯊꯣꯡꯉꯤ꯫ ꯉꯥꯒ ꯊꯣꯡꯂꯤ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯉꯥꯁꯦ ꯐꯅ ꯍꯥꯎꯅꯗꯤ ꯊꯣꯡꯅꯤꯡꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯧ ꯃꯆꯥꯁꯦ ꯃꯥ ꯄꯤꯖꯅꯤ ꯈꯟꯕꯗ ꯍꯥꯎꯅꯒ ꯑꯃꯠꯇ ꯍꯦꯛ ꯊꯣꯡꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯤꯕꯨ? ꯂꯝꯕꯤ ꯑꯃ ꯂꯩꯔꯤ꯫ ꯑꯦꯟꯁꯥꯡꯁꯦ ꯃꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯅ ꯆꯥꯕ ꯄꯤꯅꯕ ꯃꯑꯣꯡꯗ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯥꯏꯗꯣꯛꯂꯒꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯑꯁꯤꯗꯅ ꯊꯨꯝ ꯈꯨꯕꯥꯛ ꯑꯃ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯗꯤ ꯃꯈꯣꯏ ꯆꯥꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗꯅ꯫ ꯁꯛꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦꯕ ꯃꯁꯤ꯫ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯊꯔꯣꯁꯨ ꯂꯩꯔꯤꯕ ꯃꯆꯦ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯤ, ꯃꯁꯤꯅ ꯉꯥ ꯊꯣꯡꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯏꯁꯤꯡꯇ ꯍꯦꯛ ꯆꯤꯡꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗ꯫ ꯃꯕꯨꯛ ꯑꯁꯦ ꯐꯠꯇꯕꯅꯤꯅ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃꯒ ꯊꯛꯆꯤꯜꯂꯝꯂꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯩ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯑꯁ꯭ꯋꯥꯏꯗ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯒ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯁꯤꯟꯅꯩ꯫ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯥꯅ ꯑꯁ꯭ꯋꯥꯏꯗ ꯐꯠ ꯆꯪꯂꯛꯑꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯥꯒꯤꯁꯤꯕꯨ? ꯊꯔꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯏ꯫ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯗꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯍꯦꯛꯇ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯍꯥꯏ, ꯍꯦ ꯑꯉꯥꯡ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯗꯣ? ꯁ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯗꯣ ꯅꯊꯧꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯅꯪꯕꯣ? ꯀꯩꯅꯣ ꯏꯆꯦ, ꯑꯩꯗꯤ ꯁꯨꯝ ꯆꯠꯆꯕꯅꯤ ꯀꯩꯅꯣ꯫ ꯆꯠꯂꯤꯗꯨꯒꯤ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ? ꯆꯠꯄ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ? ꯌꯥꯗꯦ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣ ꯆꯠꯂꯣ꯫ ꯍꯣ ꯂꯩꯗꯧꯔꯤ, ꯑꯩꯗꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯗꯨꯝ ꯍꯦꯛ ꯂꯩꯗꯧꯔꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯗꯣꯔꯤꯗ꯫ ꯑꯩ ꯆꯥꯛ ꯊꯣꯡꯂꯤ, ꯇꯨꯃꯤꯟꯅꯅꯦ ꯉꯥꯏꯍꯥꯛꯇ ꯊꯣꯡꯍꯧꯒꯦ ꯑꯩ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯝꯅ ꯄꯩꯔꯝꯂꯒ ꯊꯔꯣ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ, ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤꯀꯣ ꯃꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯔꯣꯗꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯐꯥꯒꯤꯗꯒꯤ ꯑꯌꯤꯡꯕꯤꯗꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯖꯩ ꯃꯊꯟꯇ, ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯈꯩꯗꯣꯛꯍꯧꯒꯦ ꯇꯧꯕꯅꯤ, ꯃꯁꯤꯅ ꯑꯃꯨꯛ ꯆꯪꯂꯛꯑꯒ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯦꯕ ꯑꯩꯗꯤꯕꯀꯣ꯫ ꯊꯔꯣꯅ ꯍꯥꯏ, ꯏꯆꯦ ꯆꯥꯛ ꯊꯤꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯦꯟꯁꯥꯡ ꯃꯨꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤ꯫ ꯋꯥꯠꯂꯝꯃꯔꯣꯏꯗ, ꯑꯦꯟꯁꯥꯡꯗꯣ ꯃꯨꯟꯅ ꯎꯔꯦꯕ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯁꯦ ꯑꯩꯅꯅꯤꯀꯣ꯫ ꯏꯆꯦ ꯑꯩ ꯄꯨꯈꯝꯒ ꯆꯥꯝꯕ ꯍꯧꯔꯛꯑꯒꯦ꯫ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ, ꯌꯥꯅꯤ, ꯌꯥꯎꯕꯤꯔꯛꯑꯅꯨ꯫ ꯆꯠꯂꯣ, ꯅꯪ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯂꯣꯏꯔꯒꯅꯦ ꯍꯥꯏꯔꯛꯑꯒꯦ ꯑꯩ꯫ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩ ꯀꯧꯔꯛꯀꯦ꯫ ꯑꯣꯍꯣ, ꯑꯩꯗꯣ ꯆꯥꯛꯇꯣ ꯌꯥꯝꯅ ꯂꯥꯝꯃꯕ꯫ ꯑꯣꯍꯣ, ꯂꯥꯝꯃꯦ ꯍꯥꯏꯗꯨꯅꯕꯨ ꯂꯣꯏꯗꯅ ꯍꯦꯛꯇ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯄꯩꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏꯖꯩ, ꯃꯥ ꯊꯣꯛꯈ꯭ꯔꯤꯉꯩꯁꯤꯗ ꯑꯦꯟꯁꯥꯡꯁꯦ ꯇꯦꯡꯀꯣꯠꯇꯒꯤ ꯍꯦꯛꯇ ꯍꯥꯞꯍꯧꯔꯒꯦꯗ꯫ ꯃꯤ ꯎꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯩꯊꯛꯇꯨꯗꯒꯤ ꯍꯦꯛꯇ ꯈꯥꯕꯩ ꯑꯃ ꯇꯧꯔꯒ ꯇꯦꯡꯀꯣꯠꯇ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯑꯗꯨ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯊꯔꯣꯅ ꯍꯥꯟꯅ ꯆꯤꯡꯅꯔꯕꯅꯤ꯫ ꯃꯗꯨꯅ ꯊꯑꯣꯏꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯆꯦꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯣ ꯏꯆꯦꯅ ꯇꯧꯔꯤꯗꯨꯕꯨ ꯑꯦꯟꯁꯥꯡ ꯍꯨꯔꯥꯜꯂꯤꯕꯔꯣ? ꯑꯌꯤꯡꯕꯤ ꯃꯥꯅ ꯇꯧꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯎꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯈꯧꯇꯛ ꯑꯃꯗꯤ ꯆꯥꯏ꯫ ꯏꯆꯦꯁꯦ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯍꯧꯕꯅꯤ꯫ ꯄꯨꯈꯝꯁꯨ ꯆꯥꯝꯗꯦ, ꯆꯥꯛꯁꯨ ꯊꯤꯔꯤ, ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯍꯥꯟꯅ ꯍꯥꯞꯂꯤꯕ? ꯑꯦꯟꯁꯥꯡ ꯍꯥꯟꯅ ꯍꯥꯞꯄꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯌꯥꯝꯅ ꯍꯩꯀꯣ, ꯈꯨꯍꯩ ꯆꯥꯗꯦꯀꯣ꯫ ꯏꯆꯦꯗꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯒꯁꯦ ꯌꯥꯝꯅ ꯂꯩꯀꯣ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯆꯦꯒꯤꯗꯣ
ꯏꯟꯁꯥꯡ ꯍꯨꯔꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦ ꯍꯨꯔꯥꯟꯕꯤ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ. ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯅꯪ ꯅꯀꯣꯛꯇꯣ ꯀꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯀꯥꯏꯒꯦ ꯍꯥꯏꯕ? ꯈꯥꯕꯩꯁꯤꯅꯅꯦ ꯊꯣꯝꯂꯛꯀꯅꯤꯀꯣ. ꯊꯣꯝꯃꯛꯑꯣ. ꯉꯝꯃꯗꯤ ꯊꯣꯝꯃꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯅꯪꯁꯦ ꯑꯩꯅ ꯐꯥꯔꯕꯅꯤꯅ ꯀꯗꯣꯝꯗ ꯆꯦꯟꯒꯗꯧꯔꯤꯒꯦ? ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯉꯥꯡꯒꯗꯧꯔꯤꯗ. ꯑꯦꯟꯁꯥꯡ ꯍꯥꯞꯄꯕꯨ ꯃꯩꯊꯛꯇꯒꯤ ꯍꯦꯛꯇ ꯀꯣꯠꯄ ꯍꯧꯅꯕ꯭ꯔꯣ? ꯏꯆꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯃꯁꯤꯅꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯦ. ꯑꯣ, ꯅꯪꯗꯤ ꯑꯩꯅ ꯇꯧꯕꯗ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯝꯃꯤꯕ ꯑꯣꯏꯔꯦ. ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯁꯤ ꯑꯩꯅ ꯉꯁꯤ ꯌꯦꯡꯁꯤꯜꯂꯝꯗ꯭ꯔꯗꯤ ꯑꯦꯟꯁꯥꯡ ꯃꯥꯡꯉꯣꯏꯗ꯭ꯔꯣ? ꯍꯨꯔꯥꯟꯕꯒꯤ ꯄꯨꯛꯆꯦꯜ ꯑꯃꯁꯨ ꯅꯁꯥꯗꯨꯗ ꯏꯆꯦꯟ ꯆꯦꯜꯂꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯈꯥ ꯇꯥꯅ ꯏꯆꯦꯍꯣꯏꯒ ꯆꯥꯛꯈꯨꯝ ꯄꯨꯟꯕ ꯀꯤꯔꯦ. ꯁꯤꯗꯒꯤꯗꯤ ꯇꯣꯈꯥꯏꯅ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ. ꯐꯩꯅ, ꯆꯥꯁꯤ ꯍꯥꯏꯅꯤꯅꯦ. ꯍꯣ ꯏꯕꯦꯝꯃ, इतई इनाव अखोई अनी खक्ता नुंगाइना तोंगान चाजखिगे. करी हाइबा? इतईगा नखोई अनी खक्ता तोंगान चाबा यारोइको. इमागा पाबुंगा लेरी मखोई अनीगा पुन्ना चागदबनी. करी अखोई इमागा पाबुंगा पुन्ना तोंगान चामिनो का कायदना यामना चाबीरनी हे. अतोंबना ममा मपा कोलहौबा हाइबसिदी हौना सानी हौना सा. हो ngamjararoye mado ngamjaroiba ai kari tawbagi aikoina halalise kondoiba sukol he kol isega itei hoigana oina koingadabani. He anga nang ni nang na sampoiba soiroiko nang haisini. Ho isam phoigera phoiroira aidi hairibasini hayengdagine tongana chagani makhoi tatonga aigatang punna ama chagani aduga ima khoi pabung khoi nakhoi ga tawraga punna ama chajau. Asum haina hairamlaga tharu phathoki ayingbina sauningna masigi angangsina asuk yamna phatribase karigino haibani asuk yamna phataba kari tongana chaba haiba kanana ngongi haibado yangnaba taredana. Ngasigi wahau asidagi imung asida tongana chabagi wa ama chauna pusilakli. Mathangi ayuktani mangol aduda yungi mi suna tinduna leiri. Lukhoi amadi kundoreidi macha mamosingna haudorakliba ngangnarakliba wa asida mathwai nungaitabana loiri. Adubu tumina taduna leiri. Tharona hai masigi huranbi nupi asiga makha tana chakhum pundana leiba ai sungam hengamloi. ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯅꯤ. ꯃꯁꯤꯗ ꯑꯌꯤꯡꯕꯤꯅ ꯁꯧꯖꯤꯟꯅꯗꯨꯅ ꯍꯥꯏ. ꯍꯦ, ꯑꯩꯅ ꯀꯗꯥꯏꯗ ꯍꯨꯔꯥꯜꯂꯤ? ꯑꯩꯕꯨ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯔꯥꯜꯈ꯭ꯔꯒꯦ? ꯍꯣ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟꯅ ꯃꯩꯊꯛꯇꯒꯤ ꯍꯦꯛꯇ ꯑꯦꯟꯁꯥꯡ ꯀꯣꯠꯂꯒ ꯂꯩꯔꯝꯃꯤꯗꯣ? ꯍꯣ, ꯑꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯠꯆꯗꯕꯗꯣ ꯑꯩꯗꯤ ꯑꯦꯟꯁꯥꯡ ꯍꯥꯞꯆꯕꯗꯣ. ꯑꯦꯟꯁꯥꯡ ꯍꯥꯞꯄꯕꯨ ꯃꯩꯊꯛꯇꯒꯤ ꯀꯣꯠꯂꯒ ꯍꯥꯞꯄ ꯍꯧꯅꯗꯦꯗ. ꯑꯌꯤꯡꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏ ꯇꯥꯆꯧ masigi nupise yamna tawngamine kaisu tawjadaba aibu huranbi kai kaina hekta hai. Hemana ima pabo tharona haisu haibani yumsida karamba nusi sitli haibase aisu khangi. Aduna amasu kainadanaba aikhoi tongana charagi. Ayingbina hemba nangse atombani nakhoi anina kamaina tongana chadoino? Chakhumse ani thokse haibadumadi itei masu yai adubu imaga pabungadi nakhoi ga punna cha. Masida tharona sauningna kariya imaga pabungabu aikhoi ga punna pulo kaina ngamloi ichi hoiga itei hoiga oina punna cha. Aikhoi di makhoi ta tonga aiga to oina changani. He anga nang tumilai aina haise tawgadabani. Ho ngamloi haiba aidi aina ngamloi hairabadine ngamlaroidabani. Lukhoina macha mamosing adubu yengduna hairi. Ichasa imausa nakhoina khanariba wase matangdi yamna chadi adubu napaga namaganadi nakhoigi apamba aduda khakthinglo. Imung ase isau launaduna mahi langduna laigadabagi mahu nakhoina simana tawbana phani haibado adum tawsi. Tuminna lairambi kundoreidu mapuroibana hadak hairaliba wafam asida yaningdaba mawongda hai. Makhoi pabo karino
ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯃꯃꯥ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯑꯆꯧꯕ, ꯌꯥꯏꯃ, ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯌꯨ ꯏꯄꯥꯗ. ꯍꯦꯝꯕꯅ: ꯄꯥꯕꯨꯡ, ꯅꯃꯧ ꯑꯇꯣꯟꯕꯤꯒ ꯑꯩꯒ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ. ꯅꯤꯡꯊꯦꯝꯅ: ꯄꯥꯕꯨꯡ, ꯑꯇꯣꯝꯕꯅ ꯑꯍꯜ ꯂꯃꯟ ꯀꯣꯟꯒꯗꯕꯅꯤ. ꯇꯣꯉꯥꯟꯅ ꯆꯥꯕꯁꯦ ꯅꯃꯧ ꯑꯍꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯥꯔꯒꯦ. ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯃꯁꯦꯟꯅ ꯅꯩꯅꯔꯤꯕ. ꯇꯣꯉꯥꯟ ꯆꯥꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ. ꯊꯔꯣꯅ: ꯏꯇꯩ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ. ꯏꯇꯩꯒ ꯏꯆꯦꯒꯅ 이마ꯒ ꯄꯥꯕꯨꯡꯒꯁꯦ ꯍꯦꯛ ꯀꯣꯟꯕꯤꯔꯣ. ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒꯅ ꯇꯣꯉꯥꯟꯅ ꯑꯃ ꯆꯥꯔꯒꯦ. ꯑꯏꯡꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ: ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯅꯈꯣꯏꯅ ꯑꯍꯜ ꯂꯃꯟꯁꯦ ꯀꯣꯟꯒꯗꯕꯅꯤ. ꯍꯣ, ꯀꯣꯜꯂꯣꯏ ꯍꯥꯏꯕ. ꯀꯣꯟꯗꯕ ꯌꯥꯔꯣꯏꯌꯦ. ꯀꯣꯜꯂꯣꯏꯗꯤꯅꯦ ꯁꯨꯛꯀꯣꯟ ꯀꯣꯜꯂꯣꯏ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯣꯟꯗꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ. ꯁꯨꯛꯀꯣꯜ ꯍꯦꯛ ꯀꯣꯜꯂꯣꯏꯌꯦ. ꯀꯣꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ. ꯀꯔꯤꯒꯤ ꯀꯣꯟꯗꯣꯏꯕ? ꯅꯈꯣꯏ ꯀꯣꯜꯂꯣ. ꯑꯍꯜ ꯑꯁꯤꯕꯨ ꯀꯣꯟꯕ ꯀꯣꯟꯗꯕꯒꯤ ꯋꯥꯍꯧꯗ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯟꯅ ꯍꯦꯛꯇ ꯉꯥꯡꯅꯔꯛꯂꯤ. ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ. ꯂꯨꯈꯣꯏꯅ ꯃꯆꯥ ꯃꯃꯧ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯌꯥꯔꯦ ꯌꯥꯔꯦ. ꯅꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯄꯥꯝꯂꯤꯕꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯉꯁꯤꯗꯒꯤ ꯆꯥꯅꯔꯣ. ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯤ? ꯍꯩ, ꯅꯃꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯥꯜꯂꯤ, ꯑꯗꯨꯒ ꯏꯄꯥꯁꯨ ꯄꯥꯜꯂꯤ. ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯕꯅꯤꯅꯦ. ꯍꯦꯝꯕꯅ: ꯄꯥꯕꯨꯡ, ꯑꯗꯨꯅꯕꯨ ꯐꯔꯕ ꯖꯥꯠꯅꯤꯗ. ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯦꯀꯣ. ꯆꯥꯛꯈꯨꯝ 3 ꯊꯣꯛꯂꯁꯤ ꯉꯁꯤꯗꯒꯤ. ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ: ꯊꯔꯣ, ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯕꯅꯤ. ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯀꯣꯜꯂꯤꯛꯀꯥꯗꯣ ꯈꯟꯗꯣꯛꯎ ꯂꯥꯛꯑꯣ. ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ. ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯅꯤꯡꯊꯦꯝꯅ ꯃꯄꯥꯗ: ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯅꯆꯥꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯁꯤꯟꯒꯅꯤꯗ. ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ. ꯁꯤ ꯑꯣꯏꯔꯗꯤ ꯈꯠꯁꯨ ꯈꯠꯅꯔꯔꯣꯏ, ꯂꯥꯎꯁꯨ ꯂꯥꯎꯅꯔꯔꯣꯏ. ꯏꯃꯨꯡꯁꯦ ꯏꯪꯅ ꯂꯩꯔꯅꯦꯕ. ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯂꯨꯈꯣꯏ ꯋꯥꯈꯟ ꯇꯥꯖꯗꯦ. ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ. ꯀꯨꯟꯗꯣꯔꯩꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯨꯟꯗꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯀꯞꯅ ꯀꯞꯅ ꯃꯥꯅ ꯍꯥꯏ: ꯃꯁꯤꯔꯣ ꯅꯪ ꯑꯩꯅ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟꯗꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯑꯅꯤꯅ ꯐꯥꯎꯕ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯂꯕ ꯃꯆꯥꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ? ꯀꯨꯟꯗꯣ, ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ. ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ. ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯉꯥꯡ ꯑꯣꯏꯈꯤꯕꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ. ꯏꯆꯥ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯅꯦ. ꯃꯈꯣꯏ ꯄꯥꯕꯨꯡ. ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯐꯥꯎꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯀꯨꯟꯗꯣ, ꯀꯞꯂꯅꯨꯁꯤ. ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯤ. ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤꯅꯦ. ꯃꯣꯏ ꯄꯥꯕꯨꯡ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯗꯕ ꯍꯧꯅꯗꯦ. ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯀꯌꯥ ꯂꯩꯀꯣ꯫ ꯃꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯍꯦꯟꯕꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯩ꯫
ꯆꯥꯛꯈꯨꯝꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯒ ꯆꯥꯅꯔꯕ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯃꯅꯤꯡ ꯇꯧꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯀꯨꯟꯗꯣꯔꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯗ꯭ꯔꯤ꯫ ꯂꯨꯈꯣꯏꯅ ꯍꯥꯏ, "ꯃꯃꯥ, ꯅꯪꯕꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯎꯅꯦ." ꯐꯃꯨꯡꯗ ꯍꯤꯞꯂꯤꯕꯤ ꯀꯨꯟꯗꯣꯔꯩꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ. ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ." "ꯏꯍꯦ, ꯆꯥꯛꯁꯦ ꯅꯪꯅ ꯊꯣꯡꯂꯝꯂꯒ ꯀꯔꯤꯒꯤ ꯅꯪꯅ ꯆꯥꯔꯣꯏꯗꯧꯔꯤꯕ? ꯃꯃꯥ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯟꯗꯛꯇꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ. ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ. ꯈꯔ ꯆꯥꯁꯤꯟꯁꯤꯅꯦ." "ꯀꯔꯝꯅ ꯆꯥꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯧꯔꯤ ꯎꯇꯣꯡ ꯑꯁꯤꯗ ꯌꯣꯠꯁꯤꯟꯕ ꯉꯝꯗꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ." "ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ. ꯏꯆꯥꯁꯤꯡꯒꯤ ꯃꯇꯧꯁꯤꯒꯤ ꯈꯟꯕꯗ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯉꯝꯗꯦ. ꯑꯩ ꯌꯥꯝꯅ ꯋꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ." "ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯕ. ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯅꯤ. ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯀꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯅꯤ? ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯔꯣꯟ ꯈꯪꯍꯜꯂꯤꯕꯅꯤꯅꯦ. ꯅꯆꯥꯁꯤꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯅꯦ." ꯀꯨꯟꯗꯣꯔꯩꯅ ꯀꯞꯅ ꯀꯞꯅ, "ꯀꯔꯝꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯨꯒꯅꯤ? ꯑꯩ ꯅꯣꯛꯄ ꯀꯥꯎꯔꯦ. ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ. ꯑꯍꯤꯡ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯇꯨꯝꯂꯛꯇꯕ." ꯇꯁꯦꯡꯅ ꯀꯨꯟꯗꯣꯔꯩ ꯋꯥꯈꯜ ꯂꯩꯅꯥꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕꯅ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ, ꯇꯨꯝꯁꯨ ꯇꯨꯝꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯨꯟꯗꯣꯔꯩꯅ ꯑꯗꯨꯝꯅ ꯂꯩꯔꯕꯗ ꯂꯨꯈꯣꯏ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯍꯥꯛ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯤ꯫ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯅ ꯀꯨꯟꯗꯣꯔꯩꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥ ꯃꯃꯧ ꯑꯃꯠꯇꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯅ, "ꯀꯨꯟꯗꯣ, ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯁꯦ. ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯤ ꯆꯝꯐꯨꯠꯇꯨꯅꯤꯅꯦ. ꯑꯩ ꯏꯜꯂꯛꯀꯦꯀꯣ." ꯀꯨꯟꯗꯣꯔꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯂꯨꯈꯣꯏꯅ, "ꯅꯪꯕꯨ ꯈꯔ ꯆꯥꯁꯤꯅꯦ. ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯅꯪ. ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ." ꯃꯁꯤꯒꯤ ꯇꯨꯡꯗ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯔꯤ, "ꯑꯆꯧꯕ, ꯅꯃꯥꯁꯦ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦꯅꯦ. ꯂꯥꯏꯁꯨ ꯑꯃꯨꯛꯇꯒ ꯈꯨꯔꯨꯝꯅꯤꯡꯉꯤ. ꯑꯗꯣ ꯅꯈꯣꯏꯕꯨ ꯁꯦꯟꯒ ꯂꯩꯕ꯭ꯔꯣ? ꯏꯄꯥꯗ ꯈꯔ ꯄꯤꯌꯨꯅꯦ." "ꯄꯥꯕꯨꯡ, ꯅꯍꯥꯟꯇꯁꯨ ꯈꯨꯔꯨꯝꯈꯤꯕꯗꯥꯏꯅꯦ?" "ꯈꯨꯔꯨꯝꯈꯤ. ꯑꯗꯨꯗ ꯐꯕ ꯉꯝꯗ꯭ꯔꯤ." "ꯄꯥꯕꯨꯡ, ꯐꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯃꯨꯠꯂꯣꯏꯗ꯭ꯔꯥ?" ꯑꯁꯨꯛ ꯇꯔꯥꯏ ꯇꯔꯥꯏꯅ ꯃꯆꯥꯃꯛꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯑꯆꯧꯕ, ꯄꯥꯕꯨꯡ, ꯑꯩ ꯊꯕꯛ ꯊꯦꯡꯉꯤ." ꯑꯏꯪꯕꯤꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯄꯥꯕꯨꯡ, ꯏꯃꯥꯒꯤꯁꯦ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤꯗ. ꯂꯥꯏꯌꯦꯡꯂꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯐꯒꯗꯕ ꯅꯠꯇꯦ. ꯇꯞꯅ ꯇꯞꯅ ꯃꯔꯥꯏꯅ ꯁꯨꯝ ꯐꯖꯔꯛꯆꯅꯤ." ꯋꯥꯍꯩ ꯑꯁꯤꯗ ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯑꯏꯪꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ, "ꯑꯗꯨꯒꯅꯦ, ꯁꯦꯟꯁꯨ ꯂꯩꯇꯦ ꯑꯃꯠꯇ. ꯃꯇꯨꯡꯗ ꯁꯦꯟꯒ ꯅꯤꯔꯛꯀꯅꯨ. ꯄꯥꯕꯨꯡꯅꯅꯦ ꯁꯦꯟ ꯅꯤꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ." ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏ, "ꯃꯈꯣꯏ ꯇꯥꯆꯧ, ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯣ." "ꯑꯧ, ꯆꯠꯂꯒꯦ. ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯏꯪꯕꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯂꯨꯈꯣꯏ ꯃꯊꯃꯣꯏ ꯀꯥꯏꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔ ꯍꯥꯏꯅꯁꯨ ꯈꯟꯖꯍꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯀꯟꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯌꯦꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯈꯨꯠꯇ ꯁꯦꯟꯁꯤꯀꯤ ꯑꯃꯠꯇꯁꯨ ꯂꯩꯇꯕꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯤꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯥꯏꯔꯔꯤ, "ꯑꯇꯣꯝꯕ, ꯏꯄꯥꯁꯦ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦꯅ." "ꯄꯥꯕꯨꯡ,
ꯁꯦꯟꯒꯤ ꯑꯣꯏꯔꯗꯤ ꯍꯪꯂꯛꯑꯅꯨꯗ ꯊꯕꯛ ꯁꯨꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯍꯟꯗꯛꯇꯤ ꯁꯦꯟꯒꯤ ꯑꯃꯠꯇ ꯐꯪꯕ ꯅꯠꯇꯦ ꯁꯦꯟꯒꯤ ꯑꯣꯏꯔꯗꯤ ꯇꯥꯆꯧꯍꯣꯏꯗ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯑꯁꯨꯝꯅ ꯋꯥ ꯊꯕꯛ ꯀꯛꯂꯛꯄ ꯑꯁꯤꯗ ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯃꯧꯗꯤ ꯍꯥꯏꯔꯨꯅꯨ ꯃꯆꯥ ꯑꯅꯤꯁꯤ ꯐꯥꯎꯕꯅ ꯅꯣꯡꯃꯇ ꯃꯃꯥ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯂꯨꯈꯣꯏ ꯍꯦꯟꯅ ꯋꯥꯏ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯐꯃꯨꯡꯗ ꯌꯥꯇꯥꯔꯤꯕꯤ ꯀꯨꯟꯗꯣꯔꯩꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ ꯊꯔꯣꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯄꯥꯕꯨꯡ ꯏꯆꯦ ꯍꯣꯏ ꯏꯇꯩ ꯍꯣꯏ ꯍꯟꯗꯛ ꯁꯦꯟ ꯌꯥꯝꯅ ꯐꯪꯉꯦ ꯀꯥꯏꯅ ꯍꯥꯏꯕ ꯇꯥꯏ ꯃꯈꯣꯏꯗ ꯑꯣꯏꯅ ꯍꯪꯕꯤꯌꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣই ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯑꯇꯣꯝꯕ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯀꯨꯝꯒꯤ ꯅꯨꯡꯁꯨ ꯂꯤꯁꯤꯡꯅ ꯆꯨꯔꯛꯂꯕꯁꯨ ꯆꯦꯛꯈꯥꯏꯗꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯊꯥꯡꯏ ꯊꯔꯣꯅ ꯍꯥꯏ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯦꯡꯉꯨꯅꯦ ꯁꯦꯟ ꯅꯤꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯆꯪꯂꯛꯀꯅꯦꯕ ꯀꯥꯟꯅꯗꯦꯁꯦ ꯍꯣꯔꯦꯟꯗꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯑꯃ ꯂꯩꯔꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯑꯩ ꯆꯠꯂꯦꯀꯣ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯦꯡꯉꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩꯕꯨꯅꯣ ꯑꯁ ꯀꯥꯎꯁꯤꯟꯅꯔꯛꯑꯅꯤ ꯀꯣꯛ ꯍꯥꯏꯌꯣꯗꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯁꯤ ꯍꯥꯏꯕꯗꯣ ꯁꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯊꯦꯡꯉꯦꯕ ꯊꯔꯣꯒꯤ ꯅꯨꯄꯥꯗꯣ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯊꯔꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯂꯨꯈꯣꯏꯗꯣ ꯆꯪꯁꯤꯟꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯐꯃꯨꯡꯗ ꯌꯥꯇꯥꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯨꯟꯗꯣꯔꯩꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯨꯔꯣꯏꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯏꯃꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯅꯪꯕꯨ ꯆꯪꯂꯒ ꯍꯪꯂꯨꯗ꯭ꯔꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯆꯪꯂꯒ ꯍꯪꯂꯨꯗꯣꯏꯕ ꯁꯪꯗꯦꯀꯣ ꯑꯩ ꯆꯪꯕ ꯅꯪꯁꯨꯕ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯒ ꯍꯪꯂꯨꯕ ꯌꯥꯕꯅꯤ ꯍꯪꯉꯣꯏꯌꯦ ꯇꯜꯂꯤ ꯅꯣꯏ ꯅꯇꯩꯃ ꯁꯛ ꯐꯖꯕꯤ ꯑꯁꯤꯗꯤ ꯃꯥꯅ ꯑꯍꯟ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯍꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯥꯁꯨ ꯍꯪꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯍꯪꯗꯕꯅꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕꯅꯤ ꯃꯥꯗꯤ ꯁꯣꯝꯗꯁꯨ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯤ ꯏꯃꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕꯗꯤ ꯃꯥꯜꯂꯤꯀꯣ ꯍꯦꯟꯖꯤꯜꯂꯝꯃꯣꯏꯗ ꯄꯥꯕꯨꯡꯁꯦ ꯀꯞꯈꯤꯕꯒꯨꯝ ꯇꯧꯏ ꯉꯁꯥꯏ ꯄꯥꯕꯨꯡꯕꯣ ꯅꯨꯄꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯀꯩꯒꯤ ꯆꯪꯗꯣꯏꯅꯣ ꯆꯪꯂꯨꯅꯨ ꯅꯪꯅ ꯍꯦꯛ ꯆꯪꯂꯨꯕꯗꯅꯦ ꯁꯦꯟꯅꯤ ꯍꯪꯂꯛꯀꯗꯣꯏꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯂꯩꯁꯤꯗꯤ ꯃꯈꯣꯏꯅ ꯃꯔꯥꯏꯅ ꯆꯪꯖꯅꯤ ꯍꯣꯏꯗꯦ ꯆꯪꯂꯔꯣꯏꯗ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯀꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗ ꯄꯪꯊꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯀꯨꯟꯗꯣꯔꯩ ꯉꯁꯤꯗꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯅ ꯑꯁꯨꯝꯅ ꯋꯥ ꯍꯩꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨ ꯏꯆꯥ ꯑꯅꯤꯗꯣ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯂꯨꯈꯣꯏ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯀꯨꯟꯗꯣꯔꯩꯅ ꯑꯃꯨꯛꯀ ꯍꯥꯏ ꯃꯃꯥ ꯑꯩꯅ ꯁꯤ ꯌꯧꯅ ꯉꯝꯗꯗꯨꯅ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯊꯣꯛꯀꯤ ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯃꯈꯣꯏ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯦ ꯍꯥꯏꯕꯔꯣ ꯃꯈꯣꯏ ꯄꯥꯕꯨ ꯏꯆꯥ ꯑꯅꯤꯗꯣ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯏꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯅꯤꯕꯨ ꯎꯅꯤꯡꯂꯤꯕ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯁꯥꯍꯤꯡ ꯆꯥꯕꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯍꯪꯅ ꯁꯥꯕ ꯃꯤꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨ ꯅꯆꯥꯗꯕꯨ
ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯦ? ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯆꯥꯃꯔꯛ ꯂꯥꯜꯂꯕꯁꯨ ꯆꯥꯃꯔꯛ ꯉꯥꯛꯄꯤꯕ ꯉꯝꯕꯗꯤ ꯃꯃꯥ ꯃꯄꯥꯅꯤ. ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯅꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯅꯤ ꯀꯨꯟꯗꯣꯔꯩ. ꯃꯈꯣꯏꯒꯤ ꯋꯥ ꯅꯪ ꯉꯥꯡꯂꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯤꯡꯁꯦ ꯊꯦꯡꯅ ꯇꯨꯝꯅꯕ ꯇꯧꯔꯣ. ꯏꯃꯤꯠ ꯑꯅꯤꯁꯦ ꯀꯔꯝꯅ ꯎꯏꯁꯜꯂꯨ ꯍꯥꯏꯕꯒꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯃꯃꯥ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ. ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯏꯟꯗ꯭ꯔꯕ ꯉꯝꯗꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯑꯍꯟꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯠꯂꯤ. ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ. ꯑꯆꯧꯕ, ꯑꯆꯧꯕꯧ, ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦ. ꯅꯤꯡꯊꯦꯝ ꯇꯨꯝꯗ꯭ꯔꯤ. ꯑꯌꯤꯡꯕꯤꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏ. ꯄꯥꯕꯨꯡ, ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ. ꯑꯃꯨꯛ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯂꯨꯈꯣꯏ ꯃꯆꯥ ꯑꯇꯣꯝꯕꯒꯤꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯀꯧꯔꯨꯔꯦ. ꯑꯇꯣꯝꯕ, ꯑꯇꯣꯝꯕꯧ, ꯅꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯅꯦ. ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯊꯔꯣꯅ ꯄꯥꯕꯨꯡ, ꯃꯥꯗꯤ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯌꯦ. ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯨ. ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯝꯗ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ. ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ. ꯀꯨꯟꯗꯣꯔꯩꯅ ꯍꯪꯉꯤ. ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯅꯆꯥ ꯑꯅꯤ ꯂꯥꯛꯍꯧꯔꯕ꯭ꯔꯥ? ꯀꯨꯟꯗꯣ, ꯅꯆꯥ ꯑꯅꯤꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯈꯣꯏꯕꯨ ꯀꯧꯔꯒꯦ. ꯀꯨꯟꯗꯣꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ. ꯃꯗꯨꯕꯨ ꯎꯔꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ? ꯁꯦ, ꯀꯞꯀꯅꯨ, ꯀꯞꯀꯅꯨ ꯀꯨꯟꯗꯣ. ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤ. ꯅꯪꯕꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯁꯧꯈꯤ. ꯇꯞꯅ ꯍꯧꯒꯠꯁꯤꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ. ꯂꯨꯈꯣꯏ ꯃꯥꯅ ꯁꯧꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ. ꯁꯦ, ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯉꯥꯊꯔꯛꯎ. ꯋꯥꯅ ꯉꯥꯊꯍꯜꯂꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯝꯖꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯈꯠꯄꯤꯗꯨꯅ ꯍꯥꯏ. ꯀꯨꯟꯗꯣ, ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯉꯁꯤꯁꯨ ꯍꯜꯂꯝꯗ꯭ꯔꯤꯔꯥ? ꯀꯨꯟꯗꯣꯔꯩꯁꯨ ꯃꯄꯤꯗꯣ ꯇꯞ ꯇꯞ ꯇꯥꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯦ ꯋꯥꯅ ꯍꯣꯜꯂꯤ. ꯀꯨꯟꯗꯣ, ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯒꯗꯕ ꯃꯥꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ. ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯏꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇꯗꯤ ꯃꯃꯥ ꯑꯩꯅ ꯎꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯤ. ꯀꯨꯟꯗꯣ, ꯁꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯑꯩ ꯂꯩꯁꯤꯗꯤ. ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯨꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥꯔꯤ ꯂꯤꯔꯛꯀꯦ. ꯅꯪ ꯇꯨꯝꯕ ꯊꯦꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯁꯌꯣꯛ ꯑꯗꯨꯕꯨ ꯂꯤꯊꯕ ꯍꯧꯏ. ꯅꯪ ꯇꯥꯎꯀꯣ. ꯑꯗꯨꯉꯩ ꯂꯝꯇꯥꯒꯤ ꯊꯥꯅꯤꯟ ꯃꯄꯨꯡ ꯐꯥꯕ ꯊꯥꯅꯤꯟ ꯃꯔꯛ ꯑꯗꯨꯗ ꯅꯪ ꯑꯩ ꯈꯨꯠꯁꯝꯅꯗꯨꯅ ꯄꯧꯒ꯭ꯔꯤ ꯆꯣꯡꯈꯤꯕ, ꯅꯨꯡꯁꯤ ꯏꯁꯩ ꯁꯛꯈꯤꯕ ꯃꯇꯝꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯇꯝꯗꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯀꯣ. ꯅꯨꯃꯤꯠꯇꯨꯗ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯖꯈꯤ. ꯑꯍꯥꯟꯕ ꯊꯦꯡꯅꯖꯕ ꯃꯤꯀꯨꯞꯇ ꯅꯤꯉꯣꯟ ꯊꯃꯣꯏꯁꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯊꯣꯛꯈꯤ. ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ. ꯄꯨꯟꯁꯤꯅ ꯊꯤꯖꯔꯛꯄ ꯃꯍꯥꯛ ꯑꯗꯣ ꯐꯪꯂꯦ ꯈꯟꯅ ꯉꯝꯈꯩ ꯂꯩꯇ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ. ꯑꯍꯤꯡꯗꯣ ꯅꯨꯡꯁꯤꯕꯅꯤꯀꯣ. ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜꯂꯛꯇ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯊꯥꯕꯨꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯒꯅꯤ. ꯑꯗꯨꯗꯒꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯈ꯭ꯔꯦ. ꯅꯪ ꯑꯩ ꯇꯣꯏꯅ ꯎꯅꯈ꯭ꯔꯦ. ꯎꯅꯕ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤꯀꯣ. ꯃꯇꯥꯡꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯊꯥꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯤ ꯀꯨꯟꯗꯣꯔꯩ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯊꯣꯛ ꯍꯥꯏꯊꯈꯤ. ꯃꯇꯧꯗꯨꯗ ꯂꯨꯈꯣꯏꯗꯨ ꯇꯤꯉꯛ ꯇꯤꯉꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ
ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯇꯞꯅ ꯀꯧꯏ, "ꯀꯨꯟꯗꯣ, ꯀꯨꯟꯗꯣ, ꯀꯨꯟꯗꯣꯔꯦ!" ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯞꯇꯨꯅ, "ꯀꯨꯟꯗꯣꯔꯦ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯀꯨꯟꯗꯣꯔꯦ? ꯃꯤꯠ ꯄꯥꯡ, ꯃꯤꯠ ꯄꯥꯡꯉꯣ! ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯧꯒꯠꯂꯣ! ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯀꯨꯟꯗꯣꯔꯦ! ꯅꯪꯒꯤ ꯂꯩꯅ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏꯌꯦ! ꯍꯧꯒꯠꯂꯣ!" ꯊꯃꯣꯏ ꯀꯥꯏꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯁꯤꯗ ꯀꯞꯂꯤ, ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯂꯦꯜꯂꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯕ ꯄꯤꯔꯥꯡꯇꯅ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯗꯨ ꯏꯐꯨꯠ ꯐꯥꯎꯔꯤ꯫ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯤ, "ꯀꯨꯟꯗꯣꯔꯦ! ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯍꯧꯒꯠꯂꯣ ꯀꯨꯟꯗꯣ!" ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯀꯨꯟꯗꯣꯔꯦꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯄꯥꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯂꯨꯈꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯈ꯭ꯔꯤ꯫ ꯃꯃꯤꯠꯇꯨꯅ ꯆꯞ ꯇꯤꯡꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯄꯥꯒꯤ ꯑꯆꯧꯕ, ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯃꯥꯒ ꯑꯩꯒꯁꯦ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ꯫ ꯅꯃꯥꯁꯦ ꯁꯤꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯜꯂꯔꯣꯏꯀꯣ꯫ ꯅꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯎꯀꯣ." ꯄꯦꯟꯗꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯗꯨꯅ ꯂꯨꯈꯣꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯅꯝ ꯑꯗꯨꯗ ꯈꯨꯗꯩ ꯑꯃꯅ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯄꯨꯕ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫